ꯄꯥꯎꯁꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ NSUꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯦꯜ ꯋꯥꯔꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ MP ꯁꯅꯥꯖꯥꯎꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯦꯜ ꯋꯥꯔꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ ꯄꯥꯏꯈꯠꯅꯕ MP ꯁꯅꯥꯖꯥꯎꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯧꯇ꯭ꯔꯨꯛꯇ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ NSUꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯦꯜ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯛꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯄꯣꯔꯠ ꯄꯥꯔꯁꯅꯦꯜꯁꯤꯡꯒꯤ ꯈꯟꯕꯤꯗꯨꯅ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ ꯄꯥꯏꯈꯠꯇꯨꯅ ꯑꯊꯨꯕ ꯃꯊꯧ ꯇꯧꯕ ꯌꯥꯍꯟꯅꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ MP ꯂꯩꯁꯦꯝꯕꯅ ꯉꯁꯤ ꯐꯝꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯐꯝꯗ ꯖꯦꯔꯣ ꯑꯋꯥꯔꯒꯤ ꯃꯇꯝꯗ NSUꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯟꯈꯠꯂꯗꯨꯅ ꯍꯥꯏ ꯒꯦꯝꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯀꯤ ꯂꯝꯗ ꯃꯅꯤꯄꯨꯔꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯁꯨ ꯈꯪꯕꯤꯕ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯋꯥꯔꯜꯗ ꯀ꯭ꯂꯥꯁ ꯁ꯭ꯇꯦꯟꯗꯔꯗꯀꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯦꯝꯒꯠꯅꯅꯕ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ MPꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯀꯨꯝꯖꯥ 2018ꯇ NSUꯒꯤ ꯕꯤꯜ ꯄꯨꯊꯣꯛꯂꯗꯨꯅ ꯀꯨꯝꯖꯥ 2019ꯗ ꯐꯝꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯕꯤꯜ ꯑꯗꯨꯕꯨ ꯑꯦꯛ ꯑꯃ ꯑꯣꯏꯅ ꯄꯥꯁ ꯇꯧꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯧꯇ꯭ꯔꯨꯛꯇ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯁꯥꯅꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯐꯝ ꯐꯪꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤꯕ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯦꯜ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯌꯥꯝꯅ ꯇꯞꯅ ꯄꯥꯏꯈꯠꯂꯤ꯫ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯊꯦꯡꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯄꯣꯔꯠ ꯄꯥꯔꯁꯟꯁꯤꯡꯒꯤ ꯈꯟꯕꯤꯗꯨꯅ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯑꯊꯨꯕꯗ ꯁꯦꯝꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯋꯥꯐꯝ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤꯕ NSUꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯦꯜ ꯋꯥꯔꯛ ꯑꯁꯤ ꯍꯦꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯑꯊꯨꯕꯗ ꯃꯊꯧ ꯇꯧꯍꯟꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ MP ꯁꯅꯥꯖꯥꯎꯕꯅ ꯍꯥꯎꯁꯀꯤ ꯈꯨꯠꯊꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯍꯥꯏꯋꯦ 38 ꯉꯥꯛ-ꯁꯦꯟꯅꯅꯕ DIG ꯑꯃꯗ ꯁꯤꯟꯅꯈ꯭ꯔꯦ CM꯫ ꯏꯝꯐꯥꯜ-ꯖꯤꯔꯤꯕꯥꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯑꯁꯤ ꯉꯥꯛ-ꯁꯦꯟꯅꯅꯕꯒꯤ ꯊꯧꯗꯥꯡ DIG ꯑꯃꯗ ꯊꯧꯗꯥꯡ ꯁꯤꯟꯅꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯀ꯭ꯋꯦꯁꯟ ꯑꯋꯥꯔꯗ ꯋꯥꯡꯈꯦꯝ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯦ.ꯃꯦꯘꯆꯟꯗ꯭ꯔꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯈꯪꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯀꯨꯝꯖꯥ 2018-19 ꯃꯇꯝ ꯑꯗꯨꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯊꯝꯕꯤꯅꯕ ꯇꯛꯁꯤꯟꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁꯀꯤ ꯃꯍꯨꯠꯇ IRB ꯕꯠꯇꯥꯂꯤꯌꯟ 2 ꯍꯦꯟꯒꯠꯍꯜꯂꯒ ꯍꯥꯏꯋꯦ ꯉꯥꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯍꯟꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯑꯁꯥꯝꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ 10ꯁꯨꯕ ꯑꯃꯗꯤ 11ꯁꯨꯕ IRB ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯍꯥꯏꯋꯦ ꯅꯥꯀꯜꯁꯤꯡ ꯕꯦꯔꯦꯛ ꯁꯥꯕꯒꯤ ꯊꯕꯛꯁꯨ ꯍꯧꯈ꯭ꯔꯦ ꯑꯃꯗꯤ ꯍꯥꯏꯋꯦ ꯑꯁꯤꯕꯨ ꯉꯥꯛ-ꯁꯦꯟꯅꯕꯒꯤꯗꯃꯛ ꯊꯕꯛꯁꯤꯡ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯑꯁꯥꯝꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ IRB ꯑꯁꯤꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕ DIG ꯑꯃꯒꯤ ꯃꯈꯥꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯇꯥꯛꯁ ꯐꯣꯔꯁ ꯁꯦꯝꯗꯨꯅ ꯉꯥꯛ-ꯁꯦꯟꯅꯅꯕ ꯁꯤꯟꯅꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯃꯤꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯈꯨꯠ ꯊꯥꯕꯒꯤ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯕꯤꯒꯅꯨ ꯂꯣꯀꯦꯁꯣꯔ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯏ-ꯄꯥꯎ ꯄꯤꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯈꯨꯠ ꯊꯥꯕꯒꯤ ꯊꯕꯛ ꯑꯃꯨꯛ hana ꯆꯠꯊꯗꯅꯕ ꯀꯪꯒ꯭ꯔꯦꯁꯀꯤ MLA T.H. ꯂꯣꯀꯦꯁꯣꯔꯅ ꯍꯣꯝꯒꯤ ꯆꯥꯔꯖꯁꯨ ꯄꯨꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯒꯤ ꯖꯦꯔꯣ ꯑꯋꯥꯔꯒꯤ ꯃꯇꯝꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯁꯤꯅ ꯍꯥꯎꯁꯇ ꯄꯨꯈꯠꯂꯛꯈꯤꯕꯅꯤ꯫ MLA ꯂꯣꯀꯦꯁꯣꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯤꯕꯁꯤꯡꯅ ꯄꯦꯟꯗꯕꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯥꯞꯁꯤꯟꯗꯨꯅ ꯃꯍꯩꯔꯣꯏ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯁꯤ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯍꯥꯏꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯗ ꯏꯔꯥꯡ ꯀꯔꯝꯅ ꯂꯥꯛꯁꯤꯟꯒꯅꯤ ꯈꯪꯗꯕ ꯄꯥꯎꯃꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯀꯜ ꯑꯔꯤꯡ ꯁꯥꯕ SI ꯈꯨꯗꯛꯇ ꯁꯁꯄꯦꯟ ꯇꯧꯒꯗꯕꯅꯤ꯫ ꯑꯥꯏꯗꯤꯌꯦꯜ ꯒꯔꯜꯁ ꯀꯣꯂꯦꯖ ꯑꯀꯥꯝꯄꯥꯠꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯏꯟꯃꯦꯠꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯑꯀꯥꯝꯄꯥꯠꯇ ꯂꯩꯕ ꯏꯁꯇꯔꯟ ꯑꯥꯏꯗꯤꯌꯦꯜ ꯁ꯭ꯀꯨꯜꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ, ꯃꯣꯛ ꯕꯣꯝ ꯂꯣꯏꯅꯅ ꯕ꯭ꯂꯦꯡ ꯐ꯭ꯂꯦꯌꯔ ꯇꯧꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯑꯀꯤ-ꯑꯈꯪ ꯊꯣꯛꯍꯟꯈꯤꯕ, ꯃꯍꯩꯔꯣꯏ ꯀꯌꯥ ꯋꯥꯟꯊꯗꯨꯅ ꯏꯟꯃꯦꯠ ꯀꯌꯥ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕꯇ ꯅꯠꯇꯅ ꯄꯥꯎ ꯂꯧꯕ ꯂꯥꯛꯄ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯄꯥꯎꯃꯤ RC ꯃꯉꯥꯡꯗ SI ꯑꯃꯅ ꯑꯇꯝꯅꯅ ꯏ ꯇꯥꯕ ꯃꯈꯩ ꯐꯨꯈꯤꯕ, ꯄꯥꯎꯃꯤꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯒꯥꯔꯖꯤꯌꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ AMSGO ꯅ
strongly condemn tawi haina All Manipur Student Guardian Organization AMSGO gi General Secretary Sumati Saugarakpamna thadorokpa cherol amana phongdorokli cherol aduna makha taraduna hai thorakliba irang asi karamna laksingani khangdaba paumi-singda onsilaga akal aring saba SI khudakta suspend tawgadabani mahakna thugaikhiba mobile phone singgadabani paumi amagi mobile phone na lawriba thaudang asi Manipur gi kasin koya yauna I pau sandoklibani phone thugaiba haibasi paumi ama hingna hatpaga chapmane asigumba manner yaudaba paumi khunaibu ikai khumnadaba police SI maralgi matung ina chapchabe action lokhatkadabani thaudok aduda police na inmate atamna kapsilakpa tear gas na 𝗧𝗘𝗥𝗥𝗢𝗦𝗧 Memorial School Building da tasinbadagi pikliba mahiloising amadi ojasing aki akhang thohanki mahiloisangi manak nakna tear gas kapsinba haibasi yamna chumdaba tawpham thokdaba thawong amani hairi pikliba mahiloisingda aki tujung phauhanba amadi wanthanba masi afaba khudam natte sahi nauriba angangsingi makokta kihan khangankiba asina tungi punsida akaiba kaya oirakpasu yai mahiloisingda awaba piba haibasi organization asina taraina laude tungda asigumba nungaitaba thodoksin asi thoktanaba miyeng sangbinaba lengak asigi chief minister gi pukning chingsilakli loinana inmate singi wakat tabiduna hauji phamliba assembly mikhal asida inmate singi akanaba khanbiduna athubada solution puraknaba honabiu hairi makhataba pauda Kanglup anigi lan loidringai asida kilometer 15 sangba chingmai koktoktuna kukisingna popi thanaba thabak paikhatle langsai thauna ngasi Manipur da kuki refugee singna Manipur gi apunba saktam thugaina ba tawrakliba lan asi chahi amaga tha manga sujalakle adubu Manipur lengak amadi Bharat lengak na ngasi phauba lanjenarakliba maitei ire isa singbu masa gi khulsingda hanjil handuna tangdu laitaba leiba yabagi thoksil amata paikhalakpadi udri Kanglup anigi lan loidringai asida kilometer 15 sangba chingmai koktoktuna kuki singna popi thana ba thabak paikhale haina langsai thauna gi convener 𝗧𝗘𝗥𝗥𝗢𝗏 na khuyek piraduna press ta thadorokpa cherol amana hairi cherol asina hai haurakliba lan asi mapaldagi thomjilakpa kuki refugee amadi mapaldagi hana leiramle hairaba kuki singa manaraga Manipur gi apunba saktam thugaina ba haurakpa lalong amani hairiba lan asi taunabagi damakta Manipur gi kuki taba mafamsingda leiba chingwai kaya koktoktuna narco terrorism gi marumda kuki lalauba singna drug trafficking mayam ama tawduna senpham kaya khongalaba matungda afaba khulai kaya leiduna maitei gi mathakta haurakpa lanni ngasidi kuki nataba khulsingda maitei phurupsing amadi state force sing phauba sangbada aruba phibamda leire adumapu Central Armed Force amadi Parliamentary Force sing chakhaiduna ngaktura leiriba mafamsingda lona yadaba maongda singmai kaya koktoktuna popi thabagi thabak haujik su leptana chathari hairi cherol asina hai ngasi maksu langsai thaunana thigatlubada phangba paugi matung ina cycle assembly constituency gi manung channa khalen thingphai yangnoi kamanom ihang karong amadi morkotna singba khulsing asida kilometer 15 rom sangba chingchang amadi popi thanabagidama singmai singda horamba uwa sing koktoktuna irang tauba thaurang tauba loikre hairi ihang karong hairiba khul asi kimio haukip hangsing hairibi haujik cycle assembly constituency gi MLA oiribi asigi haurakpam oiriba khulni makhatana thigalubada phangba pau amagi matung inadi singmai sing asida lagliba August ki tang 13 dagi hauraga kun phauba popi maru thana bagidama kuki singna warep nakre haiba pausu phangle masida hauji thamliba Manipur Assembly Sensen ngakpigani hauji phamliba Manipur Assembly Sensen asida khana naina hauba amadi Manipur lengangna thuba matamda kuki singna chathariba popi thabagi thawong asi thinghauna bagi thausil thaurang paikhat haunaba haibasi tangai phade haibasi langsai thaunana ningsinglakli loinana kuki singna chatharkliba lona yadaba thabak thawong sing ngakduna leiriba Central Armed Force singna yengduna leiribasi makoi masel loktunaraga tawribra haibasi langsai thaunana singna dabangamde hairi loisilakpa pauda kuki narco terrorist singbu terrorist ni haina lauthokpiu UPCC haujik chathariba Assembly mifam asida Manipur miyangi mathakta terrorist ki thabak chathaduna landaragliba asigi yenglaga kuki narco terrorist singbu terrorist ni haina warep lauduna lauthokpiu haina Unified Peace Coordinating Committee kumbina hairi hiram masiga mari leinana ngasi UPCC gi secretary Wahengbam Opendro na khuyek piduna press ta thadorokpa cherol amana hairi bade kuki immigrant narco terrorist singbu haujik
ꯐꯝꯂꯤꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯅ ꯃꯨꯟꯅ ꯈꯟꯅꯕꯤꯗꯨꯅ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯂꯥꯎꯊꯣꯛꯄꯤꯌꯨ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯕꯁꯨ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯐꯝꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯁꯤꯗ ꯋꯥꯔꯦꯞ ꯂꯧꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯄꯥꯝꯃꯤ, ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ ꯑꯀꯥꯝꯄꯥꯠꯇ ꯂꯩꯕ ꯑꯥꯏꯗꯤꯌꯦꯜ ꯒꯔꯜꯁ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯠꯃꯤꯠꯁꯤꯡ ꯌꯥꯎꯅ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯝ ꯑꯁꯤꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯣꯕ ꯕꯣꯝ ꯑꯃꯗꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯟꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯅꯪꯍꯟꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯀꯟꯗꯦꯝ ꯇꯧꯏ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯅ ꯍꯧꯖꯤꯛ ꯐꯝꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯕꯤꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯥꯎꯊꯣꯛꯄꯤꯌꯨ꯫ ꯇꯝꯄꯥꯛꯇ ꯆꯠꯅꯔꯤꯕ ꯂꯣ ꯑꯁꯨꯝꯅ ꯆꯤꯡꯒꯤ ꯂꯝꯗꯁꯨ ꯆꯠꯅꯍꯟꯗꯨꯅ ꯆꯤꯡꯗꯁꯨ ꯂꯣ ꯆꯠꯅꯩ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯌꯨ꯫ ꯆꯤꯡ ꯇꯝ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯥꯏꯟꯒꯤ ꯃꯊꯧ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯁꯤꯗ ꯀꯨꯀꯤ MLA 10ꯅ ꯁꯔꯨꯛ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏꯗ ꯇꯧꯕꯤꯌꯨ꯫ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯋꯥꯔꯦꯞ ꯂꯧꯕꯤꯌꯨ ꯍꯥꯏꯔꯤ꯫